Mitning tabiri bapumdamakpu khurumjari danip nataram nokchari. Sandokchari batharam asi Impact TV gi entertainment news kyagi paudam puzarakliba Mami Mapao ni. Ngasi gi chamaga marirak suba episode asida kari karama pau sing puzarakliba gi haibadu thamjari. Mami Mapao gi ahama pau da thamjari. Cosplay competition amadi musical concert pangthokibagi Mapao. Mathang na thamjari Mami Thawan Foundation gi taruklak shuba mapok kumon pangthokibagi Mapao. Sagoban Bijoy Govindagi Thanga Patta Hiang Tanaduna Haikru Hidongbagi Thauram Pangthokibagi Mapao. Yankairak Suba All Manipur Shumangla Festival 2022 Hojek Iboyama Shumangla Sanglenda Chathariba Sigi Mapao. Mathang na thamjari Nimit Humni gi oiba Manipuri Classical Solo Dance Festival pangthokibagi Mapao. Aroibada thamjari Hemanta Kuman gi direction makhada puthokadaba Langlara Jagoi Takliyegi shooting gi Mapao. So guys, ngasi gi ahanba Mapao da puzarakli RJ Production na present tawduna Kanglei Kon, a fusion of music and art haiba sida cosplay competition amadi musical concert ama hokiba September 4 da Imphal gi hapta kangjay bungda pangthokibagi Mapao asi miyam punna ni intamanasi. RJ Star Production present over Kanglei Kon, a fusion of music and art haiva asida cosplay competition ama pangthokre. Hariba cosplay competition adu Imphal gi hapta kangjay bungda September 3 da pangthokibani. Cosplay adu gi first position da Rohit Laishram, second position da Tim Maipadagi Hero amadi third position da 11 Lagana Taki. मैं बुतराम ने ओक्शरी है कोई नौजिक लेजरी बम फमसी हफ्ता कंजे बुंगदनी अदुगा पांगथोलिबा इवेंट असिना यासना मैनेज तौबा अमदी आरजे स्टार ना पुथोकपा अदुगुंबा कांगलै कोन कॉस्प्ले कंपटीशन हारिबा इवेंट अदुनी अखोय होजि कॉस्प्लेयर मयाम अम लेरे मखोयना अपाम पाम कॉस्ट्यूम अमदी कैरेक्टर सिंग दुगी कॉस्प्ले तौदुना होजिक याम फजबा मोंगदा लाई मयाम सुम अदुम उ फंगनी अदुना मखोयगा सु वारी सानरगा मोइना करम कैरेक्टर अदु प्ले तौरिगे हादो मयाम पुना यिंगमिनसी सो लेट्स गो अहेड अखोय नोजिक लाइज cosplayer अमगनी अदो इसागी मिंगने लाइफमने अदुगा इसाना होजिक प्ले तौरिबा कैरेक्टर सिगी मतंगदगा मयाम दाइबे आइगे मिंग ओइना मोनिका देवी अदुगा आई सगोलबा माहनु बलायक्तगी अदुगा आइना होजिक cosplay तौजैबा कैरेक्टर सी लीग ऑफ लेजेंड गी आरी की स्पिरिट बॉसम स्किन याम फजे अदो कॉस्ट्यूम जे सुमाइना आइडिया जे कमा इसाना कई तौबिगी गे कमाइना लाखिबनो अदुगा कॉस्ट्यूम का के मतेंग जे कनाना पांगबिगी गे याम फजनदि तौरे हाइबा costume jai sai thanda loina sai thanda loina mata ture duga week si wodi chen bane tai di loin tu ma tane ba isa je tu bo khot pagi da khara adum hana dagi to biro bro kamai ta kai do biri ge hojik se ai je thabak ama intern hoina pujari baka kaino mata company private company amda I know hojik la years Alice kana oh my god she's pretty comment over character no the isa introduction ai ki character se Alice from Mobile Legend tagi aduga ma se devil queen amasu oi haibati a proclip queen oi ba ko aduga ai se ai ki costume se ai isana dum semjabane aduga kayai ni yamna excited oi aingona su aduga sumaina yas management team na khoi ki platform ama sumaina pibi bagi dama yamna su thagachari aduga hena matung tabada su hena sidagi hena chakhatpa ngamba su oi biyo ahoi su next time su thokpa ngam oi jage thank you so take off titan later mayam na yamna pamnaba anime character ngathani ani ne later so we'll start sidai dam hawage आई मेंग अपन मलोंग जम का वेको सिंगजम माई दाई ने एनिमे कैरेक्टर से साइजे हजिमे नागोमो अरिफोरे तागे thank you so much hello everyone ai meing na rochna guruari pam ko ai pamole kai tegi aduga ai na ngasi character surgery sina mikasa ackerman gi so wish me luck ado character se sabada seasonary costume se isana sembra na tragana tongana chain ba khotba tawrira kamai tawbasana आई ओइनादि इसाने सेमजाबने बको अदुगा वीक सिबदि मिगोंदै वाइरे मणिपुर दा फंगदेबा चेन गे जु नंगद्रबा मतमदा ओ थैंक यू अदुगा आइगिसना माना सिगे अखोगी फ्रेंड्स साबिबा आइगि सिगे कॉस्ट्यूम याम से लोइमा
sibu thangoi dau na tro sibu kaino सिगे से कहीं ने अकोई की पति ना मा प्लाई नप्पा की नकंद नप नप दा अदु इतने नप्पा का सेम ही नहीं दो अदु वसी किसी ना कार्डबोर्ड ना सेम बने का and all the credit goes to him. Amazing talent. Thank you so much and good luck for the competition. cosplay asi hek loibaga hapta kangjei bungda musical concert amasu chathaki haiba concert asida iom Scarlet Vision Miwak Jing Zit Ketricha Life in Limbo amadi Biz Ningthauzana perform tauki Maruk mayamda Nuksina maruk Nuksina mari Nuksibay naman Mayang hozik punna Kanglaykon cosplay competition amadi concert punna midyang tami na kare yam nungay rang mani hay na suthazay akoy su yam aduki matik nungay zay aduna this is me Tenzing and Strela with camera person Kennedy. Signing off. See you again next time. Kanglaykon, a fusion of music and art haiba sida cosplay competition da makok mathang tarkleba singi mafamda Mami Mapao gi maikay dagi thagatpa amadi yaifamangol pizari. Mami Thawan Foundation gi taruklak suba mapok kumon thoram nomay bungda laiba All Manipur Women Association gi All Age Home da lairib ahal singda achamba khudol tamduna Chaklen ama chamin khibaga loinana isai nongmai gi oiba thoram ama supang thoktuna jathakiba Mapao amuk miing taminasi Mami Thawan Foundation gi tarurak shuba mapokuman thoram pangthokre thoram adu nomai bungda laiba All Manipur Women's Association gi All as Home da pangthokhibani thoram adu ga mari lainana All as Home adu da lairiba ahal sing da achamba khudol tambaga loinana chaklen amasu chaminaki loinana isai nomai gi oiba thoram amasu chathaki Mami Thawan Foundation gi chairman chu oiriba Romi Mitaina Foundation asigi chahi taru mapung pharakpada nungaiba amadi yaifa paujil piraduna hai khunai asigi damak foundation asina tauba yaba thabak thoram pumna makata na pangbang ngamna ba hotna khigani haiki asi khoigi Mami Thawan Foundation gi taruk suba foundation de sina lakpada yamna nuai juba khoigi paujai roina Mami Thawan Foundation si khoigi non profit khoigi organization amani roina Manipur da baba thabak tangdo su toram si haidin smile foundation ni sahi taruk harak pasida koi
ngasi koi celebration se nongwe bung de leba all Manipur women's koi association ni makhada lebiriba all as home sida koi ngamjaba khara koi asatha khara punna ayukta samina bagi thoram ni ngasi yam nuaje du manana koi inau puren mayamna farmer laren mamit ana khangna biriba koi punna ngasi ki thoram si yawi bisesmatik yamna nuaje Mami Thawan Foundation ni taruk lak suba mapok kumon nga mari lainana Foundation asigi mafamda Mami Mapao ni su yaif mangol pizari loinana kunai asigi oiba tongan ba thabak thoram kaya su mai pakna pangthok pirakho haibo fam thamjai Bijoy Govinda Sevayat Committee na sinduna Sagolban Bijoy Govinda gi thanga patta hiyang ta nabagi kumhai pangthok tuna haikro hidong bagi thoram pangthok hibaga loinana lamdam asigi tongan ba mafam kaya dagi miyoy kaya na yengba lakna khibagi Mapao asi miyam punna miing taminasi Ningthau irengba matamdagi pangthoktuna lakpa haikru hidongbagi thauram Bijoy Govinda Sevayat Committee na sinduna Sagolban Bijoy Govinda thangapata hiyang tanaduna pangthokre haikru hidongba thauramgi mapung oiva thauram ama oina chathakiba hiyang tanabagi kumhai adubu yengnabagi damak tongan ba mafam kayadagi miyamna laknaki Hiyang tanabagi thauram aduda saruk yakiba singda Manipur gi Governor La Ganeshana manapi duna pukning thawatpaga loinana ikai khumnabasu utki Ningthau haktaktagi pangthoktuna laklaba haikru hidongbagi thoram Bijoy Govinda Sevayat Committee na sinduna hiyang tanabagi kumhai pangthokhiba asimak afaba khongthang amani haina Mami Mapao gi maikhaidagi thamjai Matang swaida yamna tema break amatang laujage khonglayang hanjarake Impact TV bim ing taduna lebi Welcome back adong yang tabir ba si Impact TV ra sandok chariba Mami Mapao gi chamaga marirak suba episode ni break ki matungda pujirakli ba Mapao asina Manipur State Kala Academy na sinduna hojik Imphal gi Palace compound da leiba iboyai ma sumangila sangli da chathariba yang khairak suba All Manipur Shumangla Festival 2022 gi thauram gi manung channa pangthokpa nupilila kanglup ki lila sanaba loihibaga loinena Nupalila kanglup na sanaba lila sing miyam utpa hokibagi Mapao asi miing punna taminasi Manipur State Kala Academy na sinduna yankairak suba All Manipur Sumang Lila Festival 2022 housing Imphal gi iboyai ma Sumang Lila sanglenda chathari Festival asigi manung channa saruk yariba nupi lila kanglup taraga mathoi gi lila sing haukiba September 3 da utpa loishin khibaga loinana Festival asida saruk yariba nupa lila kanglup taraga mari gi lila sing September 3 dagi utpa haukre yankairak suba All Manipur Sumang Lila Festival 2022 gi manung channa lila sing asi September taraga mari fawagi manung da utpa loishilaga makok mathang khanga dauribani Yang Khairak Suba All Manipur Sumang Lila Festival
2022 da saruk yariba nupi lila kanglup taraga mathoi amadi nupa lila kanglup taraga mari punna lila kanglup kunga mangagi mafamda mami pawgi maikidagi yaifamangol pisari langla da jagoi takliye haina minthonba music video album gi shooting hojik akan mamawong da chathari hemanta khumangi direction makhada puthokadaba music video album asigi shooting andro da chathakibagi mapao asi miyam punna min engtamisi Langla da Zagoi Takli Haina Mingthonba music video album Athuba Matam da Miyam da Khudol Tamna Bagi Damak Akanba Mawong da shooting ki thabak chathari Langla da Zagoi Takli Hairiba music video album asigi director na Hemanta Khuman producer na Napoleon Toffni music video album asida Bala Bizu amadi Ithoina Saktam Langli singer da Pusparani Susmita amadi Preeti Yumnamni lyrics da Preeti Yumnam amadi music director na Risi Surmanini Ngasigi shoot asi khoigi Manipur gi saknairba makeup artist Napoleon Top ki dongdo line bi fijolana mahaki khoigi rani fida base toba yumpham oiraga khoigi wari oina haitare fi gi oiba mayekta isai asi namjabani isai asi khoigi ningol chakoba nangnaba haitare ningol chakoba nangnaba puthok sadoini mayamna su pambi gani haina khalle fi phaja phaja puthoni ningol oi bijingna haidi nongdo line bi fizol khoigi Napoleon Top ki nongdo line bi fizol asi khoigi moirang khomda leibani Napoleon Top ki dukan da lakpiraga khoigi ningol sakobagi mari leinana khoi ningol oi bisingna lakpiraga apam apam su khanbiyu aduga aigi yamna aina yamna thamoida nungaizaba ma haida ina kuina khalaba sugumba project ama tawzage habas aigi dream ne do Manipur gi mafam kaya da iyong da pirani phi saraga lariba ichile naw mayam iche indon mayam da so aina yamna nungsiba pokpagi sugumba wari se moi ki damak taina dedication tawzabane mayam ningol mayam na hadaki ningol sakhoba da aigi rani phibu leider ma kyang balakpin The Hemanta Khuman gi direction makhada puthokchaba khogi album asi music video album asi khogi handloom khogi makeup artist mayam thoido hintok na khangnaraba Napoleon Top ki store mamingna nongdon lairambi hariba fijol asi mayamna sungsoi shoidana pambi nina su khalle mayamni store je changbilaktuna ningol singi oiba phajaraba fijol kaya ama yengba lakpiyu aduga isai asisu khogi nongdon lairambi hariba store asi da Napoleon Top se promote tawboina mayam da khoi artist mayam bunjalaga che Susmita dega che Bala che Pusparani Preeti che Biju khoi mayam na meitai gi oiba fijol singji promote tawnaba da Hemanta gi direction makhada khoi mayam punna hotna minaraga handloom si mayam da komaina promote tawgadagi haiduna khoi mayam da honaraga isai si namjabani Langla de Jagoi Takliye haina minthonba music video album asi mai pakna asoi angam amata yaudana loshinduna miyam de khudol tamba ngambu oisanu haina mami pawgi maikidagi yaifamangol bizari. And that's all we have in this episode. Matangi episode ta anobum paw kya ga lonin amulak chege. Until then, keep watching Impact TV. Bye bye.